ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯉꯥꯏꯖꯔꯤ ꯑꯊꯧꯕꯁꯤꯡꯗꯒꯤ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨ ꯇ꯭ꯔꯥꯟꯁꯂꯦꯠ ꯕ꯭ꯔꯍ꯭ꯃ ꯁꯥꯏꯠ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯌꯥꯝ ꯑꯣꯏꯔꯦ ꯖꯨꯟꯇꯥ ꯑꯥꯔꯃꯤ ꯃꯤ 1,500 ꯍꯦꯟꯅ ꯈꯝꯕꯠ ꯑꯦꯇꯦꯛ ꯇꯧꯅꯕ ꯂꯥꯛꯈ꯭ꯔꯦ ꯕ꯭ꯔꯍ꯭ꯃ ꯁꯤꯇꯤꯗꯒꯤ ꯇꯦꯡꯒ ꯔꯣꯀꯦꯠ ꯃꯤꯁꯥꯏꯜꯁꯨ ꯌꯥꯎꯏ ꯃꯤꯁꯥꯏꯜꯅ ꯈꯝꯄꯦꯠ ꯁꯥꯏꯠꯇ ꯄꯣꯏꯟꯠ ꯇꯧꯔꯤ ꯃꯤ 1,500ꯗ ꯒ꯭ꯔꯨꯞ 3 ꯄꯨꯟꯖꯜꯂꯦ ꯃꯩꯇꯩꯁꯤꯡ ꯅꯥꯒꯥꯁꯤꯡ ꯁꯤꯟ ꯑꯥꯔꯃꯤꯁꯤꯡ ꯖꯨꯟꯇꯥ ꯍꯨꯏꯁꯤꯡ ꯂꯥꯛꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯅꯣꯡꯃꯩ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯉꯝꯂꯣꯏꯗꯧꯔꯤ ꯁꯤꯆꯨꯑꯦꯁꯟ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯈꯝꯄꯦꯠ ꯁꯥꯏꯠ ꯕ꯭ꯔꯍ꯭ꯃ ꯑꯥꯔꯃꯤꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯒꯗꯤ ꯃꯩꯇꯩꯁꯤꯡꯒ ꯂꯥꯟ ꯇꯧꯔꯤꯕ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯦꯟꯅ ꯂꯥꯟ ꯀꯟꯁꯤꯜꯂꯛꯄ ꯌꯥꯏ ꯃꯤꯌꯥꯝꯅ ꯕ꯭ꯔꯍ꯭ꯃ ꯑꯁꯣꯝꯗ ꯂꯩꯔꯤꯕꯁꯤꯡ ꯖꯂꯦꯟ ꯂꯥꯟ ꯀꯥꯞꯄꯁꯤꯡ KNABꯒ PDFꯁꯤꯡꯒꯤꯗꯃꯛ ꯏꯁꯣꯔ ꯈꯨꯔꯨꯝꯃꯤꯟꯅꯁꯤ ꯍꯥꯏꯅ ꯁꯨꯔꯆꯟꯗ꯭ꯔ ꯌꯨꯗꯨꯀꯥ ꯁꯦꯝꯕꯣꯏ ꯃꯩꯇꯩꯅ ꯐꯣꯡꯗꯣꯔꯛꯂꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯒꯕꯔꯃꯦꯟꯒꯤ ꯍꯣꯁꯄꯤꯇꯥꯜ 12 ꯂꯩꯕꯗ ꯅꯤꯡꯊꯤꯅ ꯌꯥꯗꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯃꯦꯆꯤꯟ ꯑꯃꯈꯛ ꯂꯩ ꯍꯥꯏꯔꯤ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯒꯤ ꯃꯥꯌꯣꯛꯇ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞꯅ ꯀꯧꯕ ꯃꯇꯝ ꯀꯛꯇꯕ ꯕꯟ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯈ꯭ꯔꯦ ꯊꯣꯡꯈꯣꯡ ꯂꯛꯁꯃꯤ ꯕꯖꯥꯔ ꯑꯃꯁꯨꯡ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯐꯤꯚꯝ BJPꯒꯤ MLA ꯊꯧꯅꯥꯎꯖꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯁꯕꯥꯛ ꯐꯥꯛꯂꯛꯂꯦ ꯃꯌꯨꯝꯃꯛꯇꯗ ꯗꯥꯛꯇꯔ ꯔꯤꯇꯥꯕꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯝꯕꯗ ꯆꯦꯟꯅꯕꯁꯤꯡ PR ꯂꯩꯉꯥꯛꯅ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯀꯗꯕꯅꯤ ꯁꯥꯅꯨꯂꯥꯟ ꯃꯅꯤꯄꯨꯔꯅ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯈꯤꯒꯅꯤ A. ꯁꯔꯗꯥ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯀꯨꯀꯤ ꯅꯨꯄꯤ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅꯤ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯝꯕꯗꯒꯤ ꯑꯗꯨꯝ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯩꯇꯩ ꯃꯆꯥ ꯑꯅꯤ ꯅꯝꯕꯔ 4 ꯄꯨꯔꯝꯕꯒꯤ ꯑꯁꯥꯝꯗ ꯐꯥꯔꯦ ꯍꯥꯏꯔꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯗ ꯄꯦꯖ ꯍꯥꯡꯂꯒ ꯀꯗꯥꯏꯗꯩꯅꯣ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯐꯣꯇꯣ ꯈꯣꯝꯒꯠꯂꯒ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ ꯐꯅꯦꯛ ꯁꯦꯠꯄ ꯃꯩꯇꯩꯒ ꯁꯛꯆꯨ ꯃꯥꯟꯅꯕ ꯐꯨꯔꯨꯞ ꯃꯌꯥꯝ ꯂꯩ ꯃꯗꯨ ꯃꯌꯥꯝꯗꯣ ꯃꯩꯇꯩ ꯑꯣꯏꯅ ꯎꯍꯟꯗꯨꯅ ꯐꯣꯇꯣ ꯊꯥꯒꯠꯄ ꯄꯦꯖ ꯃꯌꯥꯝ ꯂꯩꯔꯦ ꯃꯁꯤ ꯊꯑꯣꯏꯀꯤ ꯑꯦꯖꯦꯟꯗꯥ ꯑꯃꯗ ꯊꯣꯔꯛꯄ ꯑꯣꯏꯒꯅꯤ ꯃꯗꯨ ꯈꯪꯖꯗꯕ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝꯅ ꯎꯔꯒ ꯃꯇꯧ ꯇꯥꯅꯔꯛꯂꯦ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯟ ꯑꯣꯏꯔꯤꯕ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯐꯣꯡꯗꯣꯔꯛꯂꯤ